Malemgi atai mafam da pangthoknabagum Christian Laining Chatpa singi Senglaba Kumhei Christmas ngasi Manipur Dasu Pak Shanna Pangthoknari. Kumhei asi ngasi Imphal Manipur Baptist Convention NBC na sinduna convention asigi Chingmairomda leiba Church da Laining Laishon gi thorom kya ga loina na pangthokki. Thorom aduga mari leinana NBC Center Church ki pastor Juan Kamang Daimain hai Kumhei asi handak jahigi waina pik na pangthokle. Ngasi gi thorom asida mapung waina isor gi wari taba isor da prayer tauba sina mapung waina pangthokpane. Kumhei asina lakpada hujik lamdam asida thoklibasi ing tappa oirakpa oirasano lamdam asida khundaminariba phurup khudingmak ichilina oibagi wakhalonda ama toina nungsi chanana hingminasi loinana ngakpi bahaiba wakhalon asi pumna ki wakhalonda chenduna yaifaba lamdam ama oinaba hotnaminasi masimak isorgi apamba amani haina mahakna makha thakhi.